Hello everyone, welcome to my channel. It's been a long time I didn't upload any videos, so I'm back again after a few months. Okay, so yesterday I came to my hometown, and yeah, today is day 5th of June. So happy World Environment Day. And yes, now I'm going to meet my grandmother. Granny, actually, okay, I'll show you. Let me speak in Manipuri because my viewers are more Manipuri, and or else they will make many. Okay, I sister chalini bobok mara bobok manata bobok yingbo ko bobok salipur da lei ekuni silchar da lei re aduga ꯑꯩꯈꯣꯏꯒ ꯁꯤꯜꯆꯔꯗ ꯂꯩꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯕꯣꯕꯣꯛꯁꯦ ꯀꯩꯒꯤ ꯍꯥꯏꯗꯤ ꯁꯤꯜꯆꯔꯗ ꯀ꯭ꯋꯥꯇꯔꯗ ꯂꯩꯕꯅꯤꯅ ꯔꯨꯝ ꯃꯅꯨꯡꯗ ꯁꯨꯝ ꯂꯩꯕꯗꯣ ꯍꯥꯏꯗꯤ ꯍꯩꯅꯗꯕ ꯕꯣꯕꯣꯛꯅ ꯑꯗꯨꯅ ꯕꯣꯕꯣꯛꯁꯤꯒ ꯂꯩ ꯑꯦꯛꯆꯨꯋꯦꯂꯤ ꯑꯩꯈꯣꯏꯁꯦ ꯍꯥꯟꯅ ꯁꯥꯂꯤꯄꯨꯔ ꯃꯅꯨꯡꯗ ꯑꯋꯥꯡ ꯂꯩꯀꯥꯏ ꯂꯩꯔꯝꯕꯅꯦ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯣꯡꯗꯣꯔꯦ ꯕꯖꯥꯔ ꯃꯅꯥꯛꯇ ꯍꯧꯖꯤꯛ ꯆꯠꯂꯤꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇ ꯊꯣꯛꯂꯛꯏ ꯁꯥꯂꯤꯄꯨꯔ ꯂꯝꯕꯤ ꯃꯃꯥꯡꯒꯤ ꯕ꯭ꯂꯣꯛ ꯑꯃꯗ ꯁꯥꯂꯤꯄꯨꯔꯒꯤ ꯕ꯭ꯂꯣꯛ ꯌꯦꯡꯍꯟꯕꯅꯦ ꯁꯥꯂꯤꯄꯨꯔꯒꯤ ꯚꯤꯗꯤꯑꯣ ꯂꯩꯕꯅꯦ ꯃꯃꯥꯡꯒꯤ ꯕ꯭ꯂꯣꯛꯇ ꯌꯦꯡꯕꯤꯅꯤꯡꯕ ꯃꯌꯥꯝꯁꯨ ꯂꯩꯈꯣꯝ ꯍꯣꯝꯕꯅ ꯅꯣꯡ ꯌꯥꯝ ꯆꯨꯏ ꯁꯤꯒ ꯅꯣꯡ ꯆꯨꯏ ꯂꯩꯈꯣꯝꯁꯨ ꯌꯥꯝ ꯍꯣꯡꯉꯤ ꯀꯥꯛꯐꯩꯁꯨ ꯌꯥꯝꯅ ꯂꯩ ꯑꯣꯀꯦ ꯁꯣ ꯑꯩ ꯉꯥꯏꯍꯥꯛ ꯃꯇꯝ ꯈꯔ ꯃꯇꯨꯡꯗ ꯑꯩꯁꯦ ꯁꯦꯝꯕꯅꯦꯕ ꯕ꯭ꯂꯣꯛꯁꯦ ꯉꯁꯤꯗꯤ ꯃꯤ ꯃꯌꯥꯝꯅ ꯕ꯭ꯂꯣꯛ ꯁꯦꯝꯃꯛꯇꯦ ꯀꯩꯗꯧꯔꯅꯣ ꯍꯥꯏꯅ ꯌꯥꯝ ꯍꯪꯉꯦ ꯑꯗꯨꯅ ꯆꯥꯡ ꯅꯥꯏꯅ ꯑꯩꯁꯨ ꯈꯔ ꯑꯗꯨꯝ ꯊꯥꯒꯠꯄ ꯍꯧꯔꯒꯦ ꯌꯥꯝ ꯇꯜꯂꯝꯃꯦ ꯑꯍꯥꯟꯕꯗ ꯑꯩꯁꯨ ꯇꯟꯃꯟꯒꯤꯅ ꯕ꯭ꯂꯣꯛꯁꯦ ꯁꯦꯝꯕ ꯂꯦꯞꯄꯛꯄꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯥꯡ ꯅꯥꯏꯅ ꯁꯨꯝ ꯁꯦꯝꯗꯔꯒꯦ ꯑꯣꯀꯦ ꯁꯣ ꯑꯩꯁꯦ ꯈꯔ ꯑꯅꯤꯒꯤ ꯌꯨꯝꯗ ꯂꯥꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯂꯣꯛꯗꯥꯎꯟ ꯑꯣꯏꯕꯅꯤꯅ ꯌꯨꯝꯗ ꯃꯄꯥꯟ ꯊꯣꯛꯄꯁꯨ ꯐꯪꯗꯦ ꯌꯨꯝꯗ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁꯁꯨ ꯇꯧꯕꯅꯦ ꯈꯔ ꯒꯦꯝꯗꯤ ꯁꯥꯟꯅꯗꯦ ꯑꯩ ꯅꯪꯇꯅꯦ ꯁꯥꯟꯅꯔꯤꯕ ꯒꯦꯝ ꯑꯣꯀꯦ ꯑꯩꯈꯣꯏ ꯂꯣꯛꯗꯥꯎꯟ ꯑꯣꯏꯕꯅꯤꯅ ꯃꯇꯝ ꯂꯦꯟꯕ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯇꯣꯏꯁꯤꯅ ꯁꯥꯂꯤꯄꯨꯔ ꯂꯩꯈꯣꯝ ꯍꯣꯝꯕꯅ ꯁꯥꯂꯤꯄꯨꯔ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯆꯠꯇꯣꯏꯅꯦꯕꯀꯣ ꯁꯥꯂꯤꯄꯨꯔꯗ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯃꯃꯥꯡ ꯂꯩꯀꯥꯏ ꯂꯩꯔꯦ ꯃꯌꯥꯏ ꯂꯩꯀꯥꯏꯁꯨ ꯂꯩ ꯃꯌꯥꯏ ꯂꯩꯀꯥꯏ ꯍꯥꯏꯒꯗ꯭ꯔꯥ ꯃꯃꯥꯡ ꯂꯩꯀꯥꯏ ꯍꯥꯏꯒꯗ꯭ꯔꯥ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯑꯩꯗꯤ ꯑꯩꯈꯣꯏꯗꯅ ꯑꯋꯥꯡ ꯂꯩꯀꯥꯏꯗꯅꯤ ꯈꯨꯅꯧꯁꯨ ꯁꯥꯂꯤꯄꯨꯔ ꯈꯨꯅꯧꯁꯨ ꯂꯩ ꯑꯩꯒꯤ ꯁꯥꯏꯖꯁꯦ ꯂꯥꯏꯞ ꯊꯤꯔꯦꯗ ꯑꯣꯀꯦ ꯑꯝꯇ ꯄꯥꯏꯌꯨ ꯃꯅꯥꯎ ꯁꯥꯂꯤꯄꯨꯔ ꯈꯨꯅꯧ ꯍꯥꯏꯅꯁꯨ ꯂꯩꯔꯦ ꯁꯥꯂꯤꯄꯨꯔ ꯈꯨꯅꯧ ꯑꯋꯥꯡ ꯂꯩꯀꯥꯏ ꯃꯌꯥꯏ ꯂꯩꯀꯥꯏ ꯍꯥꯏꯒꯗ꯭ꯔꯥ ꯃꯃꯥꯡ ꯂꯩꯀꯥꯏ ꯍꯥꯏꯗ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤꯅ ꯁꯥꯂꯤꯄꯨꯔ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯩꯔꯝꯃꯤꯅꯦꯕꯀꯣ ꯑꯣꯀꯦ ꯁꯣ ꯃꯈꯥ ꯃꯇꯨꯡꯗ ꯑꯩ ꯑꯃꯨꯛꯀ ꯁꯥꯂꯤꯄꯨꯔ ꯆꯠꯂꯤꯅꯤ ꯉꯁꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯗꯦ ꯅꯨꯃꯤꯠꯁꯤꯒ ꯁꯪꯕꯥꯟꯅꯕ ꯉꯥꯛꯇ ꯎꯕꯁꯦ ꯐꯅꯕ ꯐꯖꯔꯤꯅꯤ ꯁꯤꯅ ꯃꯅꯤꯡ ꯂꯝꯕꯤꯅꯤꯀꯣ ꯃꯃꯥꯡ ꯂꯝꯕꯤꯁꯨ ꯂꯩ ꯑꯩꯅ ꯃꯃꯥꯡ ꯁꯤꯅꯤ ꯁꯥꯂꯤꯄꯨꯔ ꯑꯃ ꯁ꯭ꯋꯥꯏ ꯂꯝꯕꯤ ꯈꯨꯐꯠꯇꯁꯤꯗꯤ ꯑꯃ ꯁꯤ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏ ꯁꯥꯂꯤꯄꯨꯔ ꯒꯥꯔꯤ ꯄꯨꯔꯝꯃꯗꯤ ꯁꯤꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏ ꯁꯥꯂꯤꯄꯨꯔ ꯌꯧꯔꯦ ꯁꯤꯅ ꯑꯩꯈꯣꯏ ꯁꯥꯂꯤꯄꯨꯔ ꯑꯣꯀꯦ ꯁꯣ ꯁꯤꯅ ꯑꯋꯥꯡ ꯂꯩꯀꯥꯏ ꯂꯝꯕꯤꯅꯤ ꯂꯧꯕꯨꯛ ꯃꯥꯏꯀꯩ ꯄꯥꯡꯂꯁꯦ ꯂꯧꯕꯨꯛꯁꯦ ꯍꯧꯖꯤꯛ ꯂꯧ ꯎꯕꯒꯤ ꯃꯇꯝꯅꯤꯅ ꯂꯧꯕꯨꯗꯤ ꯎꯅꯗ꯭ꯔꯤ ꯈꯪꯗꯦ ꯑꯩꯁꯨ ꯌꯥꯝꯅ ꯈꯪꯗꯦ ꯑꯣꯀꯦ ꯁꯣ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯌꯧꯔꯦ ꯐꯖꯕꯅꯤ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯁꯦ ꯒ꯭ꯔꯤꯅꯔꯤ ꯁꯣ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯌꯧꯔꯦ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤ ꯏꯁꯤꯡꯗ ꯊꯜꯂꯦꯍꯦ ꯁꯤꯅ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯅꯤ ꯀꯥꯗ꯭ꯔ ꯅꯨꯡꯉꯥꯏꯔꯤꯕꯣ ꯁꯤꯁꯨ ꯄꯨꯈ꯭ꯔꯤꯅꯤ ꯁꯤꯅ ꯃꯣꯏꯒꯤꯅꯤ ꯁꯤ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯅꯤ ꯏꯁꯤꯡꯁꯤꯗꯤ ꯂꯣꯏꯔꯦꯍꯦ ꯃꯆꯨꯁꯦ ꯑꯩ ꯐꯅꯦꯛꯁꯦ ꯌꯧ ꯀꯥꯈꯠꯂꯒ ꯇꯥꯏ ꯈꯣꯡꯁꯨ ꯀꯛꯑꯦ ꯂꯣꯏꯔꯦ ꯐꯖꯔꯦ ꯊꯨꯞꯄꯦ ꯁꯤꯗ ꯁꯤꯅ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯌꯨꯝꯗꯨꯅꯦ ꯃꯈꯣꯏ ꯂꯩꯔꯝꯕꯗꯣ ꯕꯣꯕꯣꯛ ꯂꯩ ꯑꯣꯀꯦ ꯈꯣꯡ ꯅꯨꯡꯉꯥꯏꯕꯅꯤ ꯊꯨꯞꯄ This is my Bobok, my
my grandmother, my granny, with whom I spent my childhood days very much, and yes, now she is just to say breaking my split ends, because I have many split ends in my hair. She's just how to say searching the split ends and hꯧꯖꯤꯛꯇꯤ ꯀꯅꯥꯝ ꯊꯅꯕꯁꯨ ꯂꯩꯇꯦ Hi tờ hi hả? Hi hả? Hi. Hi. Thôi anh bây giờ thằng tôi nằm mà. Hả? Bây giờ thằng tôi nè. Thằng tôi bà. Đến tầm đấy. Shit. Cái gì latte? Hả? Cái gì latte nó cả? Cái gì nó cầm gì? Cái này tao đi ngoài tiệm. Bobok na iki masam se nanbiri di da si ai su jate kije ai kari kirim da ne kije janin de hare ke sum galu de ito da dum le hoyi da na kana hongun tu ade sira ka jo hongun da gundi ni bona ki jila jila khoi pura ma aina college khani ainan bina idi man school ja khani para prison ma school da bo mathone bo kije ni handi ko sum khalam de aba ni ti ki re hoi bo na chengi lu ba gi ingredients to hai bi re lekin na haro bo sangbei man bi ne ani do chengi ta putte ba do sangbei ba ja si le bro Jang hauram bane sangwei din ne hana khoi da su jang hauram mi swai ga le mi swai ga asiga do ji te mara ba bhangre hai sangwei gi lei na pu mu chu ra ga gula ba pho da na no si da bana do majan ba ang ga lei nga ba ne te pura musin mui ayo Mama mama ai vlog nam câu nó hoàn toàn không là bạn sang rồi đó tình như vậy này hay là như nào biết rồi na cô này quá là thịt lẹ cô đấy gọi sao không Hayır. Kenal. Debat ni. Debat ni. Anh tôi một máy rồi vậy. Mới giảm đôi bạn. Mana nè. Hingga kayak dengan tadi nih, dulu jalan lagi dulu, dulu ini nih, kue mijin dulu, kue mijin dulu, udah jam tahu ya sih. Oi, sampai nu, kue lu, lagi. Cuma apa mau jam tahu ya sih. Kue mana? Kue deh. So this is my sister. So. Này nè malis top ini ba campur halo channel Sibu subscribe adagi video Sibu like to view aduga share to view ayo share to view okay thank you thank you bye bye